Malam Simba Tungna Pangtok Nabago Manipur the World Hepatitis Day ki thoram pangtok re state asige National Viral Hepatitis Program Health Minister na launch tok re Chandel District ki Jafo Bazar Authority ki thaupuba singna non-local singa job card saraga lupa lakun ga tare long senfam la na lokok lambata na tana SC list ka chathalam de hairi Impal Diri lambi ki bypass oina patsoi lamkhai dagi longa koireng phawbagi lambi semgat naba center na lupa karol kunga matui ga lak matu dara taruki project ayaba pirat haina MLA S Rajen na phongdokre Lamdam asigi mafam kayada angang sinda chathariba miot hine gi chang hanthanaba child policy mathamba mathau tai haina MCPCR gi former member Kaisham Pradeep Kumar na hairi Tampaki maruoina Kanchipur lampi paringda leiriba school singda hangliba hostel amasung boarding sing ayampana param chumna hanglambat thenare Amasung langkol singsang nong manomagi maru koksilakle lamphel pata yung kay kaya thajulakpana pat asigi mahausa ki saktamda chawna singnaba ama oire Mayam bukurumzari adomni yengbiribas impact news ni ay momoka salamna hauji pungza si pawbagi maruiba pawsing miyam tipizari Malam Simba Tungna Pangtok Nabagum Manipur dasu Directorate of Health Services Manipur amadi National Health Mission Manipur na sinduna World Hepatitis Day 2019 ki thoram pangthokre mioi amagi punsi khangu thakta manghan bayaba laina hepatitis B amadi hepatitis D C thingna na ba khotna bada miyam gi chawraba mating changi hepatitis ki matangda miyam da paktak nana awareness piba darkar oi haina Health Minister L Kumar na phongdoki Invest in elimination hepatitis haiba thimda lamphel pata laiba RIMS ki Jubilee Hall da pangthokiba thoram aduka mari lainana state asigi oina National Viral Hepatitis Control Program launch tauki loinana hepatitis laina thingnana ba mari laina ba standard operation procedure SOP amasu Health Minister na release tauki thoram aduga mari lainana Health Minister L Kumar na hai National Viral Hepatitis Control Program asina kumza lishing ani kuntra fawbagi manungda leibak asitagi hepatitis laina mapungphana muthatnaba pandam thamliba program asida Manipur state ki oina su ngamlagadra haiba wafam lairi infrastructure ningthina leitabata natana miyamda laina asigi matangda awareness ningthina piba ngamdri state asigi oina Zanims amadi RIMS da hepatitis laina asi khangdoknaba amadi free treatment amasung medical phanghananaba center ama hangle health sector da leiriba professional singnasu mathau ningthina taunaba Health Minister na appeal tauki ngasigi thoram atuda RIMS ki director Professor A Santa National Health Mission Manipur ki State Mission Director Dr. S Manikanta yauna mioi kayana saruk yaki The remotest part of the state, Madulai Mukal Kangbusing. Madulai Kangbusing, Larita Kangbusing do, ignorant of Kangbusing do, Maduna Kangaganda, Maduna Maki, Machagi, Masugi, Mainupagi, Mainupigi, Magi, the Samas Dugi, Kunai Dugi, Koldugi, Sidarana, and Hepatitis C and I was a Madu Karino and the Kanbatuni, quite important words. Masayakui, Amuke and a Kana, Akui man. Pull Kangminna raga. She observed Mukakinate, Minister Mukakinate. Only one minister cannot do anything. Minister Muna came to Bunga, my Prince Secretary, not to Bunga of Sham, came to Bunga. But I can have Dagadi. We need people's participation. Prajagi cooperation Changi. Reciprocate of Makilpot and Changi. Angang singna makhong hamda duna sibegi chang hantha hanabegi pandamda Pediatrics Association of Manipur sinduna ORS week ki thoram ngasi sangolbal moirang lairakta leiba Mothers Care Children's and Research Center da pangthokre thoram atuda hospital asiki Pediatrics Doctor and Laxmina Oral Rehydration Solution ORS pithakpana makhong hamda baga naba angang singda piba kanabagi matangda wangangki
थौरम अदुगा मरी लेनेना हॉस्पिटल असिगी चेयरमैन कम मैनेजिंग डायरेक्टर डॉक्टर के.एस. रतन कुमार ना फोंदोखिबदा इंडिया दा अंगांग सिंगना मखोंग हमददुना नादुना सीबगी चांग असी लेबम थोप चांगतगी वांगना लेरी मरम अदुना खोंग हमदरगा नाबदा ORS की कानाबा असी मियामदा निंगथिना खंगहनबा नबा पांदमदा थौरम असी पांगथोकपनि हाइखी सोमदा ORS जी डिहाइड्रेशन अंगांग हातुनी अंगांग ORS पिहौरगा डिहाइड्रेशन कंदुइनिदा सम चंबा इंटरवेंशन जी अखोइना तहोगदबसी करिगी तहोगदिनो हाइबदु अवेयरनेस वाटपगी नेहना अखोइना मरुइना लौजेबा अदुनाने अखोइना मीडिया की रोल याम कन्ना चावना लेबिरगा मीडिया इन्वॉल्व तौबिरगा ORS वीक सी सेलिब्रेट तौबसी याउबिरगा अंदा मेसेज सी याम अरारपा चिंगनुंग मानुंग लोइना बग योन बिखरगांदा मयाम सी ORS ना लाइफ सेविंग डायरिया दि लाइफ सेविंग इंटरवेंशन ओय हाइबसे मसी मतंग पुबिखरदि अखोइना वीक अमा तौजरीबसिगी महियाले लौजदुइने चांदेल डिस्ट्रिक्ट के जाफो बाजार अथॉरिटी की थौपुबा सिंगना अथॉरिटी असिना कोनबा एरिया दा लेबा नन लोकल सिंगदा जॉब कार्ड सारगा लुपा लाख कुनगा तरेट लोम की सेंफम लाना लौथोकलंबता नतना शेड्यूल ट्राइब लिस्ट दा चलहलम ले हाइरी लाना थबक तौरंबगी वाफम असी JVA की हौजी चेयरमैन की थौपुरीबा SN लॉर्डसन फोंदोरखिबनी चांदेल दा लेबा JVA की ऑफिस दा पांगथोखिबा पाउमी सिंगी उनबा दा लॉर्डसन मखाताना JVA की चेयरमैन ओइरंबा JS अंगम अनाल अमसुंग सेक्रेटरी ओइरंबा जोना अनाल अनीना अयाबा पीदुना मपाल लमदगी चंगलकपा नन लोकल हुंफुदरा तरुक्ता MG नरेगा की जॉब कार्ड शारगा पीबता नतना शेड्यूल ट्राइब लिस्ट दा चलहलमखी हाइरिबा मियोय अनि असिना MG नरेगा की जॉब कार्ड सिंग अदु मफम अदु की खुंजा सिंग की मिंगदा नन लोकल सिंग अदुदा पीदुना एक असिगी मखादा इंग्लिशिंग अनि तरागा माथोइदगी लिशिंग अनि तरागा निपान फावबदा लाखपा चावरबा सेंफम कया लौथोकलमखिबनी थौदोक असिगी माइकई अदोम की मियामना खंगनरकपदगी हौखिबा चही लिशिंग अनि तरागा निपान की जुन थादा JS अंगम अनाल अमसुंग जोना अनालबु फमदगी लौथोखी नौना सेमलबा JVA की माइकईदगी जॉब कार्ड साहनबगा लोइनाना शेड्यूल ट्राइब लिस्ट चलहलंबा अदु लौथोकपीनबा चांदेल डिस्ट्रिक्ट लेबा तोंगान तोंगानबा मणिपुर लेंगा की मरी नैनबा अथॉरिटी सिंग अमति मकोकथोंबा सिंगदा मेमोरेंडम पिशिनदुना कयारक वाकटखरे हौजिक फावबा करिगुंबा मिथिंग अमता चंगलकपा अमति थबक पाइखटपा लैतबना हयेंग गवर्नर दा मेमोरेंडम पिशिनलगनी लोइनाना खोंजंग कया संगसिलगनी हाइना फोंदोरखी चांदेल डिस्ट्रिक्ट असिदा नन रेसिडेंट नन लोकल इमिग्रेंट सिंग लाई सिखोइसिना जॉब कार्ड होल्डर ओइदना नत्रगना डिफॉल्टर अमा ओइना लागलगा मखोइना हेक्ता सेंगबा मियोय ओइबगुम हाइना मखोइना हेक्ता इनरोल तौसिलगा ST स्टेटस पीखिबा असिगिसिसु चेक तौबिनबा कंसर्न अथॉरिटी दसु निंगसिंगजबा थमजे यारगदी अखोइगी NRGS वेजेस खांगदे करी खांगदे गवर्नमेंट लोमदेगी लाकपा खुदिंग माकसे फंगबम थोकपा मियोयबेगी राइट अथुबो मतमदा पीबिनबा अपील तौजरी करीगुंबा थादोक पीद्रगदी फंसे वेजेस कुमसे थादोक पीद्रगदी पेंडिंग वेजेस तुसु पिथोकत्रगदी अकनबा खोंजंग संगसिलनी जॉब कार्ड माइ थादोरांगनी जॉब कार्ड सरेंडर तौथोरानी NRGS पाइब चेयरमैन दुदी DC ओइबनिना DC का तान बियो होइन कोइन DC दा मुक चले चलपकान नुपी सिंगसिना मोइना गानो कान हप्ता आमी मनुंग द रिलीज तौगनी आय हौजिक फावबा मासिना रिलीज तौदबसी मागी दा पॉलिटिकल इन्वॉल्वमेंट करी लैबनो मासिबु कनाना सुम तौरगा खोइबु सुमाइना तौबिरगा खोमो अवाना खोगी जॉब कार्ड होल्डर हाउस होल्डर अवाबा सुमाइन PB ब्राइब से नुंगाइतबा फोंगदोक प्रधानमंत्री आवास योजना अर्बन PMAYU ना पीरिबा कानबा सिंह मियामदा खंगहनबा स्ट्रीट प्ले अमा थौबाल डिस्ट्रिक्ट की थौबाल अथोकपमदा उठ्रे स्ट्रीट प्ले अदु स्टेट असिगे टाउन प्लानिंग डिपार्टमेंट की मीटिंग मखादा थौबाल म्युनिसिपल काउंसिल ना सिंदुना उठखिबनी नोफोटे कल्चरल फाउंडेशन ना उठखिबा स्ट्रीट प्ले अदुदा लेबाक असिगी मियोय खुदिंग मकी युम लेहनबगी हाइबा हिरम हाउसिंग फॉर ऑल स्कीम असिगी मतंगदा पाउजिल पीखी इम्फाल जिरीबाम लंबी की बाईपास ओइना पाचोई लमखाइदगी लोंगा कोरेंग फाउबगी लंबी सेमगतनबा करोड़ कुनगा माथोइगा लाख हुंफुदरा तरुक की प्रोजेक्ट अमा सेंटर ना अयाब पीरकले हाइना लमसांग असेंबली कॉन्स्टिट्यूएंसी की MLA S राजेन फोंदोरकली वाफम असिंग असि अयुग रोटरी क्लब ऑफ इम्फाल न सिंटुना सेफ मदर आर्ट हाइबा वाखलोंदा संगाइथेलदा उ चारा थाबगी थौरम अमगा मरी लेनना S राजेन ना
फोंदोरखिबनी महाकना मखाताना फोंदोरकपदा हाइबा नेशनल हाईवे की बाईपास लंबी असी सेमगतनाबा सेंफम हौजिक चथरिबा पार्लियामेंट सेशन असी लोइरबा मतुंगदा सैंक्शन तौरक्लगनी हाइबगी थाजबा फोंदोरखी लोइनना टूरिस्ट सिंगना पामना मफम अमा ओइरिबा संगाइथेल पार्कसु सेमगतनाबा होटनरी लेंगाकना उखुलदा फमखिबा कैबिनेट मिफमदा यानखिबगी मतुंग इना पुलिस आउटपोस्ट अमसु मफम असिदा थमलगनी लोइनना प्राइमरी हेल्थ सब सेंटर अमसु थमनबा वारे लेइरे हाइनसु फोंदोरखी पासोई लंगाई संगाइथेन ताब लंबी से अखोई चटप याददना चही 35 कुलजी प्रजाना अवाब कया अमा थेंगनबा लोइनना प्रजासिंगना पैसा खाइनरगा अखोई सोशल वर्क ओइना तौरगा सेमकपा लंबी से अखोई 2011 दा अहांगना भोट हेकाबगा अखोई बीजेपी की गवर्नमेंट अमा हेक लाकपदगी लंबी से हुजिकते अखोई फजन सेमे अमुका अंदक पाकथोकनबा नेसिता अखोई रुपा 21 करोड़ 86 लाख अमगा मुक अखोई नेशनल हाईवे 53 इम्फाल जिरी लंबी हारगा खंगनरिबसदैदा अखोई लंबी से तौरगा लोंगा कोइनें फाउडो कान चलनी सीना किलोमीटर 3-4 दी अखोई सम्मे इम्फाल जिरी लंबी की कोटलैंड थोखिबा चिंगनिंखाइबगी थौदोक असि अमुक हन्ना थोक्तनबा मफम असि मरी लेनबा डिपार्टमेंट ना निंगथीना सेमजिन हौबा मथौ ताइ हाइना ट्रांसपोर्ट एंड ड्राइवर्स काउंसिल टीडीसी की प्रेसिडेंट हिजम रंजित ना पुनिंग सिंगसिलकली हौखिबा जुलाई 23 की नुमिदांगदा चिंगनिंखाइबगी थौदोक थोखिबा मफम अदुदा ngasi टीडीसी की प्रेसिडेंट हिजम रंजित ना लुचिंगबा कांगबु अमा चतुना हकथेंगना येंसिनख्रे येंसिन खोंगचत अदुगा मरी लेनना हिजम रंजित ना हाय हौजिक लैरिबा फिबम असिदा नोंग का हेना चुरबदी अमुक हना चिंगनिंखाइबा याबगी खुदोंथिबा लैरि मरम असिना नेशनल हाईवे एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड NHI DCL ना ड्रेन अमा सेमहौबा मथौ ताइ लोइना ngarang numit chupa ama NHI DCL amadi HBS na lambi sengtoktuna ngasi ayuk angan badagi panduna lairamba gari shik chatpa yahan kibabusu thagat pa phongdorakhi panbayai Manipur gi chingi mafam singda nong leptana chubana maram oiraga Imphal Jiri lambi national highway number 38 ki Scotland da haukiba July 23 ki numidangda chingninghai bagi thodok thoktuna mal puba truck ama amadi yum ama namthakibani हारिबा मफमसिदा लैंडस्लाइड तौरमदगी हारिबा गारीसी हुजी कुदोंथिबा थोखिबनी हारिबा मफमसिदा हुजी हुजी याम दरकार लेबसी ड्रेन अमा दरकार लेरे अथुबदा हारिबा मफमसिदा अमुका हेना छाथीना तारकबा याबगी फिबम अमा लै लैंडस्लाइड से अमुहना हारिबा मडस्लाइड अदुगा अखोइगी नुंग यावबदुमा मयामसि तारकनबा फिम लैरि अदुना मखाताना गेंगेन दरकार लै NSIDCL ना हारिबसी मखाताना ड्रेन अमदी हारिबसी तारकतनबा लंबी चटपदा अपन थोक्तनबा अमुका हेना येंगेलनिंगी लैंडस्लाइड थोक्तना गाड़ी चटपा यादना लेरमदु अथुबा मतमदा हाइबदी ngarang नुमिसि लेप्तना अमदी अहिंग भावा थबकी सुदरकांदा हारिबा गाड़ी सिंगी लोइना लालमगी मिदमक्ता NSIDCL अमदी हारिबा कॉन्ट्रैक्टर HBS बुसु थागतप फोंदोकचरी लोइना मखाताना अमुका हना येंगजमिनबा अमुका सु अपील तौजरी लमदम असिदा चलाइरिबा बोर्डिंग अमसुंग हॉस्टल यावना मफम कयादा आंगांग सिंगदा चथरिबा मियोट मिनै असि हन्थहनबा स्टेट असिदा चाइल्ड पॉलिसी थंबा यामना मथौ तारे हाइना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स के फॉर्मर मेंबर कैशाम प्रदीप कुमार ना फुंदोखरे स्टैंडर्ड रॉबर हायर सेकेंडरी स्कूल की महिरोई नुपी मचा अमा हॉस्टल दा लैखिद्रबा मतुंगदा थोरक्लिबा वाथोका मरी लैनना लमदम असिदा हांगलिबा बोर्डिंग अमदी हॉस्टल की मतंगदा कोनु ममांगदा लैबा इबोयाइमा सुमांगलीला संगलेंदा पांगथोखिबा खना नैनाबगी मिफमदा वाफम असि फुंदोखिबनी स्टूडेंट्स यूनियन ऑफ कंगलैपाक सुपना सिंधुना पांगथोखिबा मियामगी मिफम अदुदा प्रदीप कुमार ना मखाताना हाइखिबदा बोर्डिंग अमसुंग हॉस्टल की मतंगदा नैनाबा हाइबसी थेंगमलबनी लमदम असिदा हौजिक हांगलिबा बोर्डिंग अमसुंग हॉस्टल सिंग असि चप चाबा चटना कांगलोन अमता ngakna चटपगी महुत्ता माना पांबा मवोंगदा चलाइबगी ममी चाउना तारी मसिना मरम ओइरागा थोहनिंगदबा थौदो कया थोकपा ताबनी अंगांग सिंगी हक कन्ननबा अमदी थोहनिंगदबा थौदोक थोक्तनबा मणिपुर लैंगाकना स्टेट चाइल्ड पॉलिसी अमा लाउथोकपा मथौ तारे MCPCR नसु स्टेट असिगी ओइना चाइल्ड पॉलिसी की ड्राफ्ट अमा लैंगाकता रिकमेंड तौबा लैख्रबनी हाइना फोंदोरखी महिरोई नुपी मचा लैखिदबगी केस असी CBI दा स्टेट लैंगाकना सिनगनी हाइबगी हाइरिबा असी तौहन्निंगदे करिगुंबा CBI ना केस असी लौ यारक्ट्रबदी लैंगाकना मियामबु लक्नबा ओइना थोकनी केस असी SIT अमा सेमदुना स्टेट असिगी हाइथोइ सिंथोइरबा पुलिस सिंगना अथुबदा थिगत हनबाना हेना फगनी हाइना प्रदीप कुमार ना थमलकली
खनानैनबा अदुदा एडिटर्स गिल्ड के एडवाइजर ए मोबिना मॉडरेटर ओइखिबगा लोइनाना बोर्डिंग हॉस्टल चलाइरिबा मियोइसिंग अमसुंग सीएसओ सिंगी लुचिंगबा कयासु सरुक याखी नाकल अमरोमदा ngasi पांगथोखिबा मियामगी खनानैनबगी मिफम अदुदा तोंगान तोंगानबा वारेप निपान लौख्रे वारेप सिंग अदुगी मनुंगदा स्कूल बोर्डिंग नत्रगा हॉस्टल सिंग चलाइबा मतमदा NCPCR अमदी JJA की चटना कांगलोन की मतुंग इन्ना मिनिमल स्टैंडर्ड ओइगदबनी स्टाफ मसिंग सुना लेगदबनी FSSAI ना मसक खंगलगा चिंजाक तमक महैरोइसिंगदा पिजगदबनी महैरोइसिंग थमलिबा का पुमनमक CCTV कैमरा पानगदबनी हाइबन चिंगबसिंग यावरी लेरिबा हॉस्टल बोर्डिंग सिंग असे रेगुलेशन गाइडलाइन अमबो लेते मॉनिटरिंग अमदे ग्रीवांस रिड्रेशन के सिस्टम सु लेते अखोगी लंबी चप्पा कांदा ट्रैफिक रेगुलेशन लेतबा मान पाम मोंग चटपगी अदुगी मोंगनी मदुना एक्सीडेंट मयाम अम थोलकप ताबने न थमजनिंगी मणिपुर की स्टेट चाइल्ड पॉलिसी अमा यामना थुना लेंगा असिना लौथोकपिबा चंगी हारिबा स्टेट की चाइल्ड पॉलिसी असिगी ड्राफ्ट अमा चई अनिगी ममांगदगी मणिपुर की लेंगाकता सिनजखरबनी लोइना स्पेसिफिक ओइना हॉस्टल बोर्डिंग की असिसु नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स ना लौथोकना 2018 द सेमदुना लेरबा गाइडलाइन दो अखोई स्टेट असिना यामना अथुब मतमदा नोटिफाई तौबिरगदी खरम मखैदी सोइदना आंगांग सिंगी लाइफ कनमंग ngongani amadi yamna phajaba guideline amagi makhada chalaibang ngongani boarding amadi hostel sing chalairiba sing asi niyom chumdaba mongda chengum chhobudongna sawgalakliba mayam asi khara da su control tongbu ngamnaba aikoina ngasi discussion asi sinjera kanda lepnaba mayam gi lepnaba wareptuna guideline oina akhoi gi government da sananaba gi damakta takchan gani स्टैंडर्ड रॉबर्ट हायर सेकेंडरी स्कूल की लैखिद्रबी महैरोई नुपी मसा मिशी की अचुंबा वायल पीनबा अमदी लंगला लंजिन पुथोक्तुना मरा लैबसिंग मतिक चाबा चैराक पीनबा लेप लेतना थबक पाइखली इन्वेस्टिगेशन की थबक शु चथरी हाइना इम्फाल वेस्ट IG जोन 1 क्ले खोंगशाइना फोंदोरकली SP इम्फाल वेस्ट की कॉन्फ्रेंस हॉल दा पांगथोखिबा पाउगी मिफम अमदा महाकना मखाताना हाई इशू असी यामना सेंसिटिव ओइबा इशू ओइबना पुलिस डिपार्टमेंट के माइकई तकीशु यामना कंसर्न ओइना सेक्शन ना पाइखतपा याबा थबक खुदिमक पाइखतली CBI दा सिनाबगी थबक प्रोसेस त लैरी अथुबदा CBI दा सिनानाबा थबक सिंग पाइखतली CBI गे लेवल दा केस असी लौखतपदा खरा थेंगथरबसु इशू असिगी मतंगदा DIG गे लेवल दगे मॉनिटर तौदुना अचुंबा पुथोकनाबा कन्ना होटनरी हाइखी मसीगी मतंग सिदा व्हाटएवर होइना तौबया अमखै तौबनी मयामगी रिक्वेस्ट की मतुंग इनसु मसी CBI दा सिननबा अमा लापदगी प्रोसेस तौरगा CBI दा सिननबा थागत खरबनी होल प्रोसेस ऑफ हैंडिंग ओवर टू CBI हाइजे खितंग मतमदि चंगमनी बट वी आर कॉन्फिडेंट दैट दे विल टेक अप द केस आल्सो मागी अखोइना सीज तौखम थोकपा अदुगा एनी अदर एग्जामिनेशन फोरेंसिक एग्जामिनेशन तौखम थोकपा मयामसु मखाताना मजुगी फोरेंसिक की कंसर्न FSL हाइ तारे फोरेंसिक लैब तसु थानानबा तौरबनी सेक्शन सु 302 IPC सु इंक्लूड तौरगा मसी मतंग सदा अखोइना थागत खरबनी अखोइना मसी मयामसी प्रजा की खंगननबसु हाइनिंगी we are doing our best till the time the CBI takes over also we will continue the investigation with right earnest akhoi SP khaktang natna DIG ai even DG na so from time to time akhoi kauraga masigi review tawraga laibani we will continue to monitor also karingba akhoina CBI na lokhat padu matam kitang changa su akhoi gi investigation da dum full swing oigani and we hope to complete investigation very soon तंपाके मरु ओइना कांचीपुर लंबी परिंग दा लैरिबा स्कूल सिंग दा हांगलिबा माहिरोइ सिंग लैनबा हॉस्टल अमसुंग बोर्डिंग सिंग अयाम्बना परम चुंगना हांगलमदबा थेंगनरे हाइरिबा थवोंग असिंग असि डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर डेसाम अमसुंग अपुनबा इमागी माहिरोइ सिंगी सिनपांगलुप एम्स न चथखिबा ड्राइव अमदा थेंगनरखिबनी माहिरोइ लुप अनि असिगी थौमी सिंगना चथखिबा ड्राइव असिदा टेंपल ऑफ लर्निंग SI एकेडमी इम्फाल पब्लिक स्कूल कांचीपुर बोर्डिंग अमसुंग TG हायर सेकेंडरी स्कूल दा माहिरोइ सिंगी दमक थमलिबा चाकसंग अमसुंग तुमफम का सिंग मवोंग मरिल तादना लैरमखी टेंपल ऑफ लर्निंग स्कूल दा चंगलुबदा माहिरोइ सिंगना लैरिबा तुमफम का यामना चिन्ना माहिरोइ सिंग लैहलंबा थेंगनरखी मधुगी मथक्ता फैन अमा फाउबा पालमदे असिगुम्बा थवोंग असिगी मतंगदा हंगलुबदा स्कूल असिगी वार्डन खोंदा लुदना सिजिनदुना देसाम अमदी एम्स की थौमी सिंगदा अकी अखंग पिरखी SI एकेडमी दना माहिरोइ सिंगी चाकसंगदा यामना मोलंबा
khongban amagi manpanda leiramki Kanchipur boarding ki oinati yamna lu nana leiramba thengnaraki Manipur lenga ki makhada leiriba TG Higher Secondary School ki hostel da leiba maheru singna sizinana ba toilet amata leiramkide school asigi apunbagi thamba toilet ta punna sizinaba thengnaraki masida natana irujafam thambidabana school gi building floor mathakta semzaba jingana Mamai ama khazilaga thamlamki amaromda desam amasung AMS na yengsinba chakhiba aduga ikan aduda yaka hena motlamba SI Academy ki chaksang matam kharagi oina thingzinkre hari Temple of Learning gi masagi warden anisina makoi gi lermiba condition adubu namsannaba yen boiler loibadong na mafam da tek ina na amadi section da mongda angsing adu mafam da thamamadu ikoina haijaruba matamda mokoida session biruba matamda hariba warden anisina khoi gi asoibadu losallaga luxury ba ikoida oina maran siba yaba mafam phungdok pirabtu phungdok pirakhiba adumba thawong adu ikoina pendaba pokchai maramaduna hariba Temple of Learning School gi founder amadi hariba ngasi ikoina thengjarakpa dupagi warden amadi nupigi warden anisi koi punna wakhan taminagadamni athuba matamda Standard Robert Higher Secondary School ki Mahairoi Mishi ki achumba YLP na ba amadi langla langjin puthoktuna maral leibasing matik chaba dandi phanghanaba ki matangda chap chaba warep ama launa ba miyam gi mifam ama thangmai banthau ground ta pangthokre Mahairoi Nupi macha asigi Mishiga mari lainana sem kiba JSC amasung Thangmaiban United Club ani na sinduna chathakiba mifam aduda state asigi tongan ba CSO sing club Maira Paibi amasung Mahairoi Rup kayana sarukyaki mifam aduda JSC ki convener Thingnam Chitaranjan Nahai Mishi asiga mari lainana ngasi fawpa laingak amadi mari lainaba loisang singna mara laiba mioi sing puthokpa ngamdri gas asi laingak na CVI da sinare hairabasu aiba cherol pi dabana thazaba ngamde haiki Nakalamaromda mifam atu da laukiba warep singi manungda mishi asigi langla langjin puthokpada JAC ki mapangal hena kalhanaba CSO amadi Students Union singi mihut amamam yauduna JAC asi chauthokpa lengak asina mishi asigi matangda fanglakpa investigation report July kuntraga mathoi fawbada miyamda khanganba amadi case asi CVI na thizilingai manungda State Independent Agency amanasu thizilhanban haina warep sing lauki hairi JSC khatana lawba yaraktaba matang ama oirakpa haibadi CBI da sinare haidana government gi che thokpa dagi mogi mi phare haidana phabi liba mi singji conclusion bibi daba phari si maral lerba letraba su khangdaba adagi akoina taliba maru oiba kano se CBI da sinare haiba wahai je mase maksi dum sinare ne in return oina koida PB bisu natabanina mase gi thajadaba mayam se civil organization CSO punama satra sangstan bima event mera pabi apun bapuna maksiga yauna ware punna lomina bana phagane haina khalaga kaujaba meeting Standard Robert Higher Secondary School ki Mahairoi Mishi ki mayokta Thawbal Khetri laikai da leiba mini market ta wakan mifam chathakre wakan mifam aduda mishi asigi langla langjen putho u mara leiba mioi sing phaduna dandi piu haina thaba banner sing sizinaki loinana Thawbal Khetri laikai ki Maira Paibi amadi club ki Naharol Singsu sarukyaki Misi asibu yaning daba fongdok tu nangasi langthabal kunja makha laikai da mitei lamkhai Maira Paibi lupna sinduna wakat mifam chathakre wakat mifam aduda pikliba anga kayasu sarukyaki wakat mifam aduda sarukyaki ba singna mishi asi yaning de misi asida chenaba sing chairak piu haina kholau kaya lauki Standard Robert Higher Secondary School ki Mahairoi Nupi macha amagi mishi amadi ward ki konung mamangda leiba office da tha sigi kunga marida mioi kharana nongmai utlaga ki halambagi mayokta Bisnupur district ki Sunu Sifai awangda wakat mifam chathakre wakat mifam adu Integrated Rural Development Center Fish Seller Self Help Group Sunu Sifai Chawkhat Thaurang Nupi Loop Sunu Sifai na sinduna chathakibani wakat mifam aduda Indian Constitution na piba right to life
ningthina ngakpiu stop gun culture mahairoi nupi macha hatpata chenaba mioi chairakpiu haina thaba placarding sizinaki Matang choice the break am lojage break ki matungda langol chingsang nongma nongmagi maru koksilakle lamphel patta yum kai kaya sajilakpana mahausa ki saktamda chauna singnaba ama oirakpagi report amadi Manipur amasung malem ki tongan tongan do ipau sing puduna lakjage impact news pu mideng taduna leibiu nungai mayam bo amuka na taram na oksari bulletin asigi makhata ba pau miam da pizari Imphal Valley ki aying asa nongju nungsha da chauna mari leina pata natana lamlaki shakaya gi sanafam oiriba langol chingsang ngasidi maru koksilakle lamphel pasu ishingi mahuta building kaya na mahut sinkre hiramasi gi matang da impact news ki reporter Khetrimayum Premchand dagi akhanaba paudam ama Langol singsang amadi lamphel pat ki hojik oiriba phibam masi thamoi shokningai masakni Langol singsang gi suklaba umang amadi pak chauramba lamphel pat ngasidi ubu phangkidre Imphal gi akoibada ising nungsit senghanbada Langol singsang amadi lamphel patna mahausa gi oiba mapan naidraba kudol kya piduna lakhibani Langol gi arc shape oiriba hill range Masigi arc shape se ne akhoi gi Imphal gi yam maru oina akhoi gi microclimatic conditions ji masina control tawbugi masigi range se sa uwa mayam koglak laba mi mayam tasal laba atoba government gi buildings khang de mi mayam atoba akhoi gi private individual mayam ama tasalak ba taragadi natraga different structures mayam institutional structures mayam ama religious atoba akhoi structures mayam je tasalak ba masigi over the years sum hengalak gi posi masi train si Masi khamdaba yadabagi maram si kaino hai matamda akhoi gi Imphal je masigi whole Imphal mayon je masina control tawe akhoi lamphel pachu masina control tawi masigi isingi regulation mana tawdori bani adagi aying asa jumana regulate tawdori ni masi arc shape sina masi akhoi na yengzel hauda targadi masi long term vision ama thamauda targadi akhoi environment gi pal chawwa akarapugi phim ama lei ngasi dagina chahi kunthra rongi mamangda Langol chingsang asida Chingsu wa amadi mamal tanglaba upambi yauna medicinal plant kaya marang kaina pumsang sangna hauramki loinana saji kaijenglang yongmu lamhui amadi lamlaki sa uchek kaya marang kaina leramba mafam masi ngasidi uwa kaya kokthokuna yum kai sajalakpa lepa leitri uwa kya kokthokpana nongju tha matamda ising chupsinbagi chang hantharakpadagi lainang oina lamphel pata tasinduna pat asibu thengat hanbagi achobu maram ama oiduna lakhi lamphel pat thuna thengalakpagi pot sisu akoi mathakta akoi gi forest ki system de thugarakpagi su ma leire akoi gi pat leiriba ising gi water bodies leiriba mayam si different decision mayam na government ki decision adigi mi gi individual mayam singsna encroachment tawbudagi madu wakhal khangdana pata pairaga madum leishanba sajanba khochanba mayam sisu maduna ising tungba ngamdabadagi haiba tare natural nataba mi khusiamna chingdasu thugairakpa amadi makhadasu thugairakpa system jina akoi flood tawre ngallingai matamdagi hauna Langol chingsang ga lamphel patka tatna thanaba yadraba mari lene haibasi miyamna khangnaraba wafamni adubu Langol chingsang khangnatana lamphel pat asisu lenga ki amadi lanai gi yauna tongan ba building kaya sajalakpana ngasidi pat amalei haiba phawba kaushilakpugum tawri nongju thagi matamda lamphel patta ising tungsinduna miyambu ichaudri ngangthokpa ikang thadana pat asidagi ising amuk sijanaba asum tawna leiramba ekhoi miyoibada kanaba kaya piramba mahusagi khal adu ngasidi tayonari nong hek chubuga lamphel pat ki akoibada leiba mafam kaya ising thumjelle ising tungnaba mafam leisilaktre aina khangjabida akoi 1972 khangpase 74 70 63 phauji ising pak si thumam deba ati sagalakpa kholakpa ising gi thumum lektaba Malemgi oina ainga sagi khalda chauna ohong lakpa
मियामना क्लाइमेट चेंज हाइना लाउनरिबा अमदी मसिगी चैथेंगना एखोय मियोइबदा अवाबा कया पिरकपदगी मिपाइनरी ngai चैरक असिदा लांगोल चिंगसांग अमदी लंफेल पाट मांगखिबा हाइबसी अवाबदा अवाबा पिसनबगा पांखक ओइरगनी मरम मदुना चिंगसांग असिदा युम कै सजलकलिबा अमदी लंफेल पाट की मनुंग चन्ना युम कै इंडस्ट्री मई लोइसंग कया यावना लेंगाक की लोइसंग कया सगलकलिबा असि लौथोकपगी दंगाइ फदबा लेरी encroachment ju madu lokthok daka lei adu lokthok pada natana masi arc shape leiba mafam si yam properly masi wakhal thadaraga atop combine torga masi ki ecosystem je combine sagat kadage madu dautraga di infal se long term da akoi yam awaba nungai taba and in the time of climate change haidare climate change ki situation haik taraga di madu henna kano akoi na control tawbunga moidaba phimam oigini aduna akoi hujik tagi planning tawnana darkar lei taraga di madu leiba structure mayam du lothok patare मियामना environment kansi chingpat turin kansi haina lauriba sigi mathakta lengak liba famnai bisinga thona fana chap chawa political will amgalonena thabak kayama pakhat pagi mathau tabadu adumak leiri natrabadi langol chingsang amadi lamphel park khangatana manipur leiriba toan ba sing kaya part kaya mangsalak pa yabagi akibadi adumak leiri camera person Irom Nausagalona Palom Zariba ai Kitamayum Premsan, Impact News, Imphal. Imphal West ki Langol Chingsang Paring da Mitei Purup na Khundariba 91 Mitei Langol da Karam na Mitei Sing Khundara Kibagi Haibagi Matang da Miyam ki oiba mifam ama pangthokre mifam adu Langol Ningthau Thogal Luptin na Sinduna Langol Ningthau Irum Sangda pangthokibani mifam adu da Saruk Yakiba Singna mafam adu da Ningthau Palingai Haktak Tagi Chingsang aduda ngak senanaba haiduna khunda hankibani mafam adugi matangda Englishing amaga chamapan humfuga taruktagi case sathaduna lakpana Englishing amaga chamapan marfudara mangada case question ki mafam adubu amuk Englishing amaga chamapan humfudara mapanda revenue secretariat na gazette notification thoktuna mitei langkol 91A lamphel pat haina thamlamki chingsang asigi manakta mitei amadi Chingi tonganba furup sing yauna khul kunga humdoi khundakre adubu miteina mafam aduda leiba yabagi maram piu haina hanglakpa asidi mathong huktaba thawongni haina thamlakli environment ngak senbagi matangda aikhoi yam aware oina koina thabak oina pangthore ibane ba koiti akhoi nong phado khabar da hapa natraga akhoi gi mafam amada leira akhoi ngang nate field da akhoi thengnari bane ana field da thengna sida ain gi oiba tobum thokba legal documentation singsu akhoi gi government singna matam chana tobiu haibidi reserve forest ne haibigi documentation sing do legal documentation do phadana tobira kanda final notification thopio aduna tane legal documentation tawduna supreme court gi kanom haire adu tawre union of india haire na ta muscle power season araga ta akhoi da aranba propaganda puduk tawbududi madu akhoi da yamna injury legani adu madu tawbiganu aduni akhoi hujiksu hanbaletana environment gi damanga akhoi lepi langol gi myam lepi All Manipur Mid-Day Meal Workers Union ke pangthokiba mifam amada workers singi tha amada lupa lishing ama khaktamak piriba asi hengat hannaba amadi school sing punsin baki thabak chathariba asida cooking lokthok pidana naba taksin bahaina warep lokre hari tungi yumpham naba Yaifanaba Semba Kanglup Samurongna Sinduna ngasi Manipur Press Club ta Mahakabi Angang Halgi Chamaga Kunga Taret Rak Suba Mapokumon Thoram Pangthokre Thoram aduga mari lainana matamgi yawolda Mahakabi Angang Halgi Korirol Haiba Hiramda seminar amasu pangthokhi loinana Saknai Rabi critic amadi best selling writer 2019 Fangkrabi Nahakpam Arunada Ikai Khumnaba Utkhi All Manipur Muslim Girl Students Union Sinduna Mahiroi Shingi Oiba debating competition among ngasi konung mamangda laiba lamyan basanglen ta pangthokre ngasi gi mirol na mangliba anauba Manipur amagi manglan asi khunai asida laiba civil society shingi matengna mangfauna hangani haiba hiramda pangthokiba competition aduda Mahiroi nifuromna saruk yakhi
Bisnupur District Police ki SP Hobson Sapam na luchingduna Bisnupur Bazaar District Hospital amadi Bisnupur ki akoibada cleanliness drive ama chathakre ngasigi drive aduda punna personnel chahum romna saruk yaki. Imphal West District ki Sangai Prauda Yumda Loiba Hui amasung Haudong Sing Revistagi ngakthoknaba hida kapthokre Sangai Pro Mamang Gram Panchayat Manipur Youth Association Club amasung Veterinary Department ka khusamnaduna pangthokiba camp aduda Hui Haudong Yangkhai henna anti rabies ki hida kapthokhi. Royal Theatrical Club Imphal na sinduna pena famsaki matangda lecture cum demonstration amangasi Kaishamthong Elangbam Laikai Community Hall da pangthokre penagi guru Ningthauzam Borachan Mitei amati mahaki party ki pena famsak lecture cum demonstration ki thoram adu Royal Theatrical Club ki Treasurer Secretary oina thaupuba Yumnam Balishona phongdorakpada pena haiba aikhoi ki Kunai asigi yamna maru oiba potlam asi mangkiba yabagi akiba leirakpa loinana art form asi hauzik amadi lakadoriba mirolda khanghanna ba pandamda ngasigi thoram asi Art and Culture Directorate ki senthang makhada pangthopani makhata na Royal Theatrical Club na lamdam asigi mangki gadoraba art form sing asi kannana ba amadi tungi mirol ki damak kanduna thamnana ba hotnagani haina Yumnam Baleshona thamlakli. Penazi hoji mayamna urisi penazi akoina leharauda pena khongiba kholiba sigi chanu pena haga karinon mayamna urisi adaida ubudongna hoji tawi mipum khudimana pena phamsak haina amaka haije masida khenaba mayam ama pena phamsak ki oiba lepsak ki oiba phamsak tam maru oiba mapalle mapan sidagi makha mathang kaithokan makhal mayam ama lekhre ramba se hogadagi kaisi yam leramba adagi luhongbagi adagi ipan thabagi adagi sumba makhan gi singja sayo sobuna hoba kaina mayam ama leiri masigi nunggi oiba kaino singse akoina kitang di mayamda contribute toba yabra yenge haiduna Royal Theatrical Club na sinjaduna ngasigi program ase Art and Culture ki makada Royal Theatrical na sponsor akoi tawjabani. Tengnopal District ki Manung Channa Kwatha Khunauda Hauzik Semgat Sagatpagi Thabak Chathariba Ipa Nongpok Ningthauki Sanglen amasung Haraubung ki akoibada More ki miyamna uchara kaya thakibaga loinana mafam asibu luna na thamnabagi pandamda sitsengbagi thabak chathakre More Ward number 7 Turel Wangma Mitei Lekai amati More Ward number 9 Mitei Khunau Lekai ki miyamna chathakiba aduda saruk yakiba Kwatha Khunau ki village chief Laishram Irabantana Matam Kayagi Mamangdagi Kun Asida Mai Fangdana Lairakhiba Adu Haukiba July Kunga Maridagi Mai Fanghalakpada Apenba Fongdoraki. Hauzik Sanabagi Pau Thaubal District ki Chawyaima Ground da District Football Association Thaubal na sinduna chathariba ani shuba under 13 football tournament da ngasi sanakiba OYC B amati UMFC Moijingi match da UMFC na OYC B bu panjil taruk shinoda maithiba pikre tournament asigi ngasi sanakiba mari shuba match adudana UFMC na half mamangda goal manga chanki loinana half matungdana goal amaga chanduna taruk shinoda maipaki ground adumaktada SWYC charangpat amasung BYFY yairipok ani ki marakta sanakiba manga suba match ta SWYC na BYFY bu panjil ani amada maithiba piki. Kungataruk Suba L Sangita Devi Memorial First Division Football League Tournament ta Thau Thamaiban Amadi Group Center CRPF Langjing Ani Maipakre Imphal West District Football Association ge mideng makata ngasi Kumalampak Artificial Turf Ground da sanakiba First Division Football League asigi Nipan Suba League ta Thau Thamaiban na Siko Laurembam Laikai Bupanjil ahum anida maithiba piki tournament asigi ngasi sanakiba Mapan Suba League tana
Group Center CRPF Langsingna SKC Kodom Pokpi Bu Panjil Ani Amada Maithiba Piba Ngamki Football team Nipana Sarukyaduna Chathariba Football Tournament Asigi Tara Amadi Tara Mathuishuba League Match Sing Tha Asigi Kuntrada Sanaragani Anishuba Oinam Charlie Singh Memorial Chahi Yankai Amadi Humpu Mathaki Likam Knockout Kendra Wise Kang Tournament Oinam Kendra Kangkut Mai Pakre Lamdam Asigi Leihauda Ningsing Bang Amdrapa Matamdaki Hauna Sanaduna Laklaba Kang Masana Asibu Yokatuna Tamnabaki Pandam Amada Social Worker Oinam Romena Mahaki Apokpiki Mingda Kachaba Kang Tournament Asida Kangkut Taraka Humdoina Group Mari Tokna Kaidoktuna League Match Singda Akan ba lamba taunari ngasi singzamai chinga mathakta leiba singzamai kangkhutta sanakhiba tournament asigi tare chuba league match asida oinam kendra kangkhutna thangmai ban kendra kangkhut ebu panjil kunhumdoi mapanda maithiba piki singzamai kangkhutna sinduna chatharakriba kang tournament asigi hayeng sanagataba nipan suba league sagolbal kendra kangkhut amadi khundrakpam kendra anina lamba taunaragani Taramanga Suba Governors Cup Junior Boys and Girls State Level Fencing Championship ngasidagi pangthokpa hokre Manipur Fencing Association ke meeting makada Kumal Lampak Sports Complex ke fencing hall da tha sigi kuntraga mathoi fawba chathagada ba championship asida Manipur gi tongan ba mafam singdagi lakpa fencing unit taraga nithoi dagi nupa sanaroi chamaga subna ahum amadi nupi sanaroi chamaga humpudara mari Punna Sanaroi Chaniga Humfudara Taretna Sarukyari Nasi Championship Asigi Sanakiba Junior Boys Fall Masana da UPAA ki L Langambana Gold Aduga SLLC ki M Punsibana Silver Medal Funkibaga Loinana Junior Girls Fall Masana Tana SAI RC ki Ice Anita Amasung Infal East ki G Priya Lakshmi Anina Gold Amadi Silver Medal Funky Chathariba Championship asigi ngasi sanakiba Junior Boys EP Masanata KHFA ki TI Satish na gold aduga SAI RC ki K Kanena silver medal aduga Junior Girls EP Masanata na UPAA ki S Chingkhai Nganbina gold medal amadi KHFA gi K Chandrikana silver medal fangki ngasi championship asida sanakiba Junior Boys Sevre Masana Dana Infal West ki TI Chabina Gold Aduga UPAA ki S Chingkhai Nganbana silver medal Laukibaga Loinana Junior Girls Sevre Masana Dana KSFA ki L Avi Amasung Infal West ki N Nishi Anina Gold Amadi silver medal Amamam Laubangam ki Chathariba Fencing Championship Asi Hayeng Makataba Masana Asigi Boxing Sanagani INBA Asia Pacific Bodybuilding Championship ki Open Master Kanglupta Paunam Romes Miteina Champion Oiba Ngamkre International Natural Bodybuilding Association India ki meeting makada tha sigi July taraga nipandagi kun fawada Karnataka ki Bangalore da chathakiba championship adugi Master Open Kanglupta INBA Manipur ki sanaroi Paunam Romes Miteina Champion Oiba Ngamki Pacho Assembly Constituency ki Manung Chanba Soyam Laikai Lairaktagi Romes Angang Oiringai Tegi Hauna Masamahu Paba Miwayama Oiba Pamduna Lakibaga Loinana Bodybuilding Masana Asi Yamna Pamna Sanaraki State Amadi National ki Thakta Pangthokpa Bodybuilding Championship Kayada Award Fanglaki Kumza Lishingani Taraga Humdoita German da Pangthokiba WABBA Mr. Universe da Saruk Yakibaga Loinana Lishingani Taraga Marida Philippines da Pangthokiba Ahum Suba Unify Asia Pacific Championship da Top 10 gi Manung Chankraba Matung Las Vegas da Pangthokiba INBA Championship ki Master Open da su Manga Suba Position Taraki आई सासे 1985 तकी पुंसिरोन साजेन बॉडी बिल्डिंग से सानाबा हौजरकपनी अदो आइना सानाजरकपसी
pamom chauge phagan chauge haibigi wakhalona nate ai yam noirakpa mi oibani isagi sajen nuti gi changlaina sanajabase ai gi hainabi oina sum lapudagi ai gi sanabagi lambida competition macha ai pangthok ta su thokte marak marakta sahi amani leraga marak marakta sum thoksarakpani adubu handak ai Asia Pacific sidi sorna mapugi nongdamna tengbam mapuna ai gi damakta saruk thongbirakna aina number 1 ojarapani Masagi chahi yankhaiga matoi shuraba sanaroi asina Englishing ani ga subna amada ai Babita Chanuga loinana yumban bagi lambida khongdaki machanupi ani amadi machanupa ama leirabasu sanabagi lamda hanba leitana chahi asida Manipur gi oina sem kiba INBA Manipur ki General Secretary ki thaudang puduna lamdam asigi sanaroi kaya bu lamjing lamtak bagi thabak thoram kaya pangthokli hingnabagi lanfamda miyamna yamna pamna chanariba oksha semlaga yonba amadi steel almira chanbagi thabak tawri romesta lamdam asigi miyam amadi mahaki maru mapang singna karamba matamda sanai haina wahang hangli Tarmes nang natraga inaw nang sanai si kamay toy no ayuk su nung din su kakta dragi godre su na pakta da sat lay kamay tay no na hay ay na mu hayari na mo ito ay di hurat na ni ay na hurale si atay na taba matam huran na ni ba ide ayuk pung mari daw laga pung mari degi sana baduna pung taruk taret pung manung da loisalaga ay ayuki ay hingjang uk thongni degi ama matawni loisalamaga ay thaba atay tay ay ngamnaba ai isa sing imung manunggi maintain tawnaba ai adumaina senjai ai sanabati ai hapta am phana mubuk lepsadi aroiba the bulletin asigi headlines amuha namyam da thamjage Malem sinba tungna pangthok na bagu Manipur da su World Hepatitis Day gi thoram pangthok re state asigi National Viral Hepatitis Control Program Health Minister na launch tawkre Chandel District ki Jaffa Bazar Authority ki thaupuba singna non local singda job card saraga lupa lakun ga tare lom di senfam lana lokthok lambata natana ST list ta chanhalam le hairi Imphal Jiribam lambi ki bypass oina patsoi lamkhai dagi longa koireng phawbagi lambi semgat naba center na lupa karor gunga mathoi da lak humpudara taru ki project ayaba pirak le haina MLAS Rajen na purokre Lamdam asigi mafam kayada angang singda chathariba miot minei gi chang hanthahanaba child policy ma thamba mathau tai haina MCPCR gi former member Kasham Pradeep Kumar na hairi Tampaki maruoina Kanchipur lambi paring da leiriba school singda hangliba hostel amasung boarding sing ayambana param sumna hanglamdaba thingnare amasung langgol chingsang nong magi maru koksilakle lampel pata yung kay kaya sasilakpana pat asigi mahusha gi shaktam da chawna singnaba ma oire